April hong mane April hong ga May da irang hana ki kano sida adum irang lak adum 2023 ki April sida ko April hong ga April May natra asidun lanjel hai tare natra yamna lai sibo mane hai tare lam ja tar gidi phai mafam sida sugyang gro yam se ko thangara gani ba lu mata bu hazara de du Sorry po, ang lagi habi tare. Hanggang ako na ako matong na labong sa lagi ko dagi. Wakanda din nung ay tabi din ama mapawe po do. Lay minar bisin na using siya. Sabi matik. Misi sana na lay minar bisin ubara. Yam na di harawe yam na di pinjay. Ako'y ginungay taba may ama masu lay minar banina awaba do dum kawe. मैं मुख्यमंत्री अदम नियंबीबसी पीके चैनल कोथामिनसी कमिनसी चैनल असना ngasi aigi wak hanjaraku matamda khoigi food corner ma thengna jai hatare khoigi lambida hangjaba hatare ko sigi food corner se sigi matang da mayam ga khangmina bu ki tanjam ta nomina ge mang leribasini khoigi ai hanjarake mayam couple food corner ai base takan lerisina khoigi khangbok ta leiba Kangbook ki Rice Research Center da laiba relief camp duni aduga hariba relief camp sida laiba kugi couple matai mano amana relief camp sida laiba dagi hona koi matam sangna sida moise kugi foot on a wheel si haga kan sida inmate amana mafam sida yum thado ga laiba taraga so makoi ni hingma ngamna bu hana bisida moina loriba thodang se koine amna tamjini ga emo oiba aduga hariba couple ani se ai amda unajage sida lere kogi dar minga ta biro ai priyo mangang mutum lepon de sugunu pamang lai kai sugunu de ge okay isa gi yum sidi mai thabi khra ba kamai to yum mai chak re ado ojik se makhum sida sumaina food corner koi popol na hang bi base yam title se am phaje dai ko popol food corner abini ko sigi koi gi popol na bi se koi gi madam se ko na hang je ke sarda na ki hang je ke koi gi makhum sida sumaina koi gi food corner na hang bi se sisi di em wakhan de gi la bi ge koi wakhan se sumain to bani adi relief camp da la yum su loi chau re yum chau ra bani na kon han gi bu matam da kai do da gin chung chung da hana ai se management to jare ana sidi idea je ado hana di adum plan bu di adum lai ja bani irang lak ni matam je sugunu da tau ke na di mai khanjaram ba sida pai lei gi da bai tare irang sina lak na maram mo ga ko ngam gi re ngi da ba di irang marak sida koi ai gi loina bi ki mai machi mana suggest ama tore mana paisa je smain tor ga pu je ngol de pura ga ma koi hu da na mana to pura ga food sigi kano je food ben ja tare kano tor ga sa ga mana sigi kano se da mafam sida leiraba matung kyam kuina leiraga sigi hogi food corner je hangbugi okan je phobirake sidi hana de already dum lei adu ngam da do aina tha ani si sem da tha ama ga minitra nim ki mai san si sem ba sida aduga CCM baje asoma kanda ko je high school haiga ma kanu di Kangbook kanu sida leram ya hanan da higher secondary se leram ga sigi rice research center gi sigi la kan da sigi kanu se tak CCM man ada do sigi ko gi mayam leibi jang ji kamai doge leibi je dum mayam sibira dum leiye di dum leiye dum around simahum yon ba mari yon ba mana bu dum yole magi dum khar di mai lei gari se sigi gari se di sana arrange to ke kamai to ge arrange aina dum thodu to ko jin tawre nung dang oraga dum thojil le manung da yum de dum ko bira pro gari se gari porke sigi to ana lei bune
ꯄꯩꯁꯥ ꯄꯨꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯒꯤ ꯍꯧꯗꯣꯛꯄꯁꯦ ꯁꯤꯒꯤ ꯍꯧꯗꯣꯛꯄꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯂꯩꯕꯗꯣ ꯑꯗꯨ ꯈꯤꯇꯪꯁꯨ ꯀꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯀꯥꯟꯗ ꯍꯧꯗꯣꯛꯄ ꯄꯣꯠꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯄꯨꯔꯒ ꯍꯧꯕꯤꯈꯤꯕꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯀꯌꯥꯗꯤ ꯍꯧꯕꯤꯔꯛꯈꯤꯕꯅꯣ ꯑꯝꯇꯪ ꯊꯝꯕꯤꯌꯣꯅꯦ ꯌꯥꯝꯃꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛꯀꯤ ꯑꯣꯏꯌꯦ 1.70 ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯦ 30 ꯑꯃ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯖꯔꯝꯕꯗꯣ ꯑꯗꯨꯅ ꯇꯧꯔꯒ ꯑꯅꯤꯁꯤꯅ ꯒꯥꯔꯤ ꯂꯩꯕꯒ ꯑꯗꯒꯤ ꯆꯟꯕꯒ ꯁꯦꯝꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯄꯣꯠ ꯆꯩ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯋꯥꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯞꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯃꯩ ꯑꯃ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯁꯤꯗꯒꯤ ꯌꯣꯜꯂꯒ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯥꯎ ꯐꯝꯕꯤꯒꯦ ꯄꯨꯡꯁꯦ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯉꯟꯅ ꯊꯣꯛꯂꯛꯄꯗꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯃꯗꯤ ꯑꯩ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯗꯤꯃꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯞꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯕ ꯁ꯭ꯄꯦꯁꯁꯤꯁꯨ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯞꯄꯁꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯔꯣꯁꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯆꯥ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯇꯧꯔꯒ ꯄꯨꯡ ꯇꯔꯨꯛꯇꯒꯤꯗꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30 ꯃꯥꯄꯟ ꯁꯨꯃꯥꯏꯅ ꯇꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯗ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯌꯨꯛꯇꯅ ꯀꯔꯤ ꯌꯣꯟꯕꯤꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯡꯊꯤꯟꯗꯅ ꯀꯔꯤ ꯌꯣꯟꯕꯤꯒꯦ ꯅꯨꯡꯊꯤꯟꯗꯗꯤ ꯃꯣꯃꯣꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩ ꯁꯤꯗ ꯐꯪꯉꯤꯁꯦ ꯆꯅꯥ ꯉꯧꯕ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕꯒꯨꯝꯕ ꯌꯦꯟ ꯑꯉꯧꯕ ꯑꯣꯀꯦꯒꯤ ꯇꯥꯏꯞꯇ ꯁ꯭ꯇꯥꯏꯜꯗ ꯑꯗꯒꯤꯗꯤ ꯆꯧꯒꯨꯝꯕ ꯃꯦꯀ꯭ꯔꯣꯅꯤꯒꯨꯝꯕ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯨꯝꯕ ꯔꯣꯜ ꯑꯇꯩ ꯑꯥꯏꯇꯦꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣꯕꯨꯗꯤ ꯂꯩꯌꯦ ꯆꯤꯂꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯅ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯑꯌꯨꯛꯁꯦ ꯄꯨꯡ ꯀꯌꯥꯗ ꯐꯝꯕꯤꯒꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯤꯅ ꯄꯨꯡ ꯀꯌꯥꯗ ꯍꯟꯖꯤꯟꯕꯤꯒꯦꯕ ꯄꯨꯡ 9:30 ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ 9:30 ꯐꯥꯎꯁꯦ ꯃꯤꯗꯤ ꯁꯨꯝ ꯆꯤꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤꯗꯤ ꯀꯩꯁꯨ ꯆꯤꯟꯗ꯭ꯔꯦ ꯆꯤꯟꯗꯦꯕ ꯆꯤꯟꯗꯦꯕ ꯑꯣꯀꯦ ꯀꯩꯒꯨꯝꯕ ꯃꯤꯁꯤ ꯐꯖꯅ ꯆꯤꯟꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 9 ꯐꯥꯎ ꯍꯦꯟꯅ ꯁꯥꯡꯊꯅ ꯐꯝꯕꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦꯕꯀꯣ ꯃꯤ ꯀꯁꯇꯃꯔ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯐꯨꯗ ꯀꯣꯔꯅꯔ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯔꯒ ꯅꯣꯡꯃꯗꯗꯤ ꯏꯟꯀꯝꯁꯦ ꯀꯌꯥꯃꯨꯛ ꯆꯥꯎꯔꯥꯛꯅ ꯑꯦꯚꯔꯦꯖꯇ ꯂꯥꯛꯄ ꯉꯝꯕꯤꯒꯦ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯗꯥꯎ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯑꯩꯅ ꯃꯥꯔꯀꯦꯠ ꯆꯠꯄꯁꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯆꯠꯆꯔꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯑꯩ ꯃꯥꯔꯀꯦꯠꯇ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯋꯥꯡꯖꯤꯡꯁꯤꯗ ꯇꯧꯕꯅꯤ ꯄꯣꯠꯁꯤ ꯃꯥꯔꯀꯦꯠꯇꯩ ꯂꯧꯕꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯌꯦꯁ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯔꯤꯁꯦ 3,000ꯒꯤ ꯇꯧꯕ ꯌꯥꯎꯋꯦ 3,500 ꯇꯧꯕ ꯌꯥꯎꯋꯦ 3,500ꯁꯤ ꯇꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯍꯥꯏꯇꯥꯔꯦ 1,000 ꯂꯦꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤꯗꯤ 500 ꯈꯛꯇꯪꯒ ꯂꯦꯝꯕꯁꯨ ꯌꯥꯎꯋꯦ ꯁꯨꯡꯂꯦꯝ ꯂꯦꯝꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯗ꯭ꯌꯨ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯄꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯄꯜ ꯑꯣꯏꯅ ꯏꯇꯩ ꯅꯥꯎ ꯐꯝꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯗꯁꯨ ꯑꯩ ꯀꯣꯟꯅ ꯍꯪꯖꯔꯛꯇꯣꯏꯅꯦ ꯏꯁꯥꯅ ꯁꯤꯗꯩꯁꯤꯗ ꯊꯣꯡ ꯊꯥꯛꯄ ꯅꯠꯇ꯭ꯔꯒ ꯇꯧꯕꯤꯕꯁꯤꯅ ꯏꯁꯥꯅ ꯂꯧꯕꯤꯔꯤ ꯔꯣꯜꯁꯤ ꯀꯩꯒꯤ ꯂꯧꯕꯤꯒꯦꯕ ꯏꯁꯥꯅ ꯇꯧꯕ ꯑꯩꯁꯦ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯤ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯁꯨꯝ ꯁꯤꯟꯅ ꯇꯧꯕꯤꯕ꯭ꯔꯥ ꯂꯩꯀꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯍꯩꯅꯕꯅ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯀꯩ ꯂꯩꯕꯤꯒꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕ ꯆꯪꯕ ꯃꯇꯝꯗ ꯆꯠꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯂꯣꯏꯅꯕꯤꯁꯤꯅ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕ ꯁꯥꯕꯁꯦ ꯍꯧꯖꯤꯛ ꯍꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯁꯨꯞ ꯁꯦꯝꯒꯦ ꯇꯧꯕ ꯃꯣꯃꯣꯒꯤ ꯁꯨꯞ ꯁꯦꯝꯒꯦ ꯇꯧꯕ ꯁꯨꯞ ꯁꯦꯝꯕꯒꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯌꯦꯟ ꯑꯇꯥꯎꯕ ꯂꯩꯔꯦꯀꯣ ꯑꯌꯥꯝꯕ ꯁꯤꯗ ꯐꯪꯉꯤꯁꯦ ꯅꯨꯡꯊꯤꯟꯒꯤ ꯑꯥꯏꯇꯦꯝꯗꯅ ꯀꯩꯒꯤ ꯄ꯭ꯔꯗꯛꯅꯣ ꯑꯌꯥꯝꯕ ꯐꯪꯉꯤꯁꯦ ꯆꯧꯃꯤꯟ ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯆꯧꯒꯤꯀꯣ ꯑꯗꯒꯤꯁꯤꯅ ꯃꯦꯀ꯭ꯔꯣꯅꯤꯅꯦ ꯃꯦꯀ꯭ꯔꯣꯅꯤꯒꯤ ꯂꯩꯔꯦ ꯑꯗꯒꯤꯁꯤꯅ ꯔꯥꯏꯁ ꯑꯣꯏꯕ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯤꯀꯣ ꯑꯣꯀꯦ ꯆꯤꯛꯀꯟꯒꯤ ꯂꯩꯔꯦ ꯆꯤꯛꯀꯟꯁꯦ ꯇꯥꯎꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯁꯤꯅ ꯕꯣꯏꯜ ꯇꯧꯊꯣꯛꯑꯒ ꯇꯥꯎꯔꯦ ꯑꯗꯒꯤ ꯒ꯭ꯌꯥꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯟꯗꯔ ꯑꯃꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯀꯦ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ 7-8ꯅꯤ ꯆꯠꯄꯁꯨ ꯌꯥꯎꯋꯦ 5-6ꯗꯒ ꯑꯗꯨꯝ ꯂꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯣꯜꯃꯣꯁ ꯂꯣꯏꯅ ꯍꯧꯕꯤꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯅꯧꯍꯧꯅꯅ ꯂꯣꯏꯅ ꯂꯩꯕꯤꯔꯒ ꯇꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯖꯤꯔꯣꯗꯒꯤ ꯍꯧꯕꯤꯔꯛꯄ ꯄꯣꯠꯅꯦꯕ ꯌꯥꯝꯅ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯁꯤꯃꯛꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯋꯥꯔꯦ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯣ ꯑꯩꯈꯣই ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯍꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯣꯏ ꯑꯩ ꯏꯟꯃꯦꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ
ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯗꯤ ꯍꯧꯔꯛꯑꯦ ꯏꯔꯥꯡꯁꯦ ꯍꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯇꯥꯡ 4ꯗ ꯅꯣꯡꯉꯥꯟꯕꯒꯤ ꯇꯥꯡ 4ꯁꯤꯗ ꯆꯦꯟꯕ ꯍꯧꯔꯦ ꯑꯗꯨꯝ ꯁꯨꯒꯅꯨꯁꯤꯗ ꯆꯦꯜꯂꯦ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯡ 3ꯒꯤ ꯀꯩꯅꯣꯁꯤꯗ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯁꯤꯗ ꯇꯥꯡ 29ꯗ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯄꯨꯡ ꯆꯥꯛꯄꯁꯦ ꯏꯁꯥꯁꯨ ꯏꯃꯨꯡꯗ ꯂꯩꯌꯦ ꯏꯃꯨꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏ 5 ꯂꯩꯌꯦ ꯏꯅꯥꯎꯄꯥ ꯑꯃꯒ ꯆꯦꯟꯊꯣꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯅ ꯇꯥꯡ 29ꯗꯒꯤ ꯂꯩꯔꯛꯄꯗꯨꯅ ꯊꯥ 3ꯃꯨꯛꯇꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩ ꯀꯩꯝꯇ ꯁꯨꯕ ꯅꯣꯝꯕ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯊꯣꯛꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯦ ꯇꯧꯒꯦꯅꯗꯤ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯄꯩꯁꯥ ꯌꯥꯎꯗꯕꯅꯤ나 ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗ ꯁꯨꯝ ꯍꯪꯅꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯒꯥꯔꯤꯗꯨꯃ ꯂꯧꯔꯁꯤ ꯒꯥꯔꯤꯗꯨꯃ ꯂꯧꯔꯒ ꯄꯩꯁꯥꯗꯣ ꯃꯤꯉꯣꯟꯗꯒꯤ ꯃꯊꯣꯏ ꯀꯥꯕꯤꯔ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯃꯅꯨꯡꯗ ꯄꯨꯔꯒꯗꯤ ꯍꯨꯟꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯒ ꯍꯨꯜꯂꯒ ꯁꯨꯔꯦ ꯁꯨꯕꯁꯤꯅ ꯑꯗꯨꯅ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯄꯥꯎ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯂꯩꯖꯔꯒꯁꯨ ꯁꯤꯁꯤꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯁꯤꯅ ꯊꯕꯛ ꯁꯨꯝ ꯇꯧꯗꯕꯤꯗ ꯂꯩꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯑꯩ ꯉꯁꯥꯏ ꯍꯪꯅꯤꯡꯕ ꯑꯃ ꯍꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯜ ꯐꯨꯗ ꯀꯣꯔꯅꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯑꯉꯥꯡ ꯌꯥꯎꯖꯗ꯭ꯔꯤ ꯌꯥꯎꯖꯗ꯭ꯔꯤꯕ ꯑꯦꯄ꯭ꯔꯤꯜꯗ ꯍꯣꯡꯕꯅꯦ ꯑꯦꯄ꯭ꯔꯤꯜꯗ ꯍꯣꯡꯉꯒ ꯃꯦꯗ ꯏꯔꯥꯡ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯏꯔꯥꯡ ꯂꯥꯛꯄ ꯑꯗꯨꯝ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯁꯤꯗꯀꯣ ꯑꯦꯄ꯭ꯔꯤꯜ ꯍꯣꯡꯉꯒ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯊꯥꯁꯤꯗ ꯑꯗꯨꯝ ꯂꯥꯟꯖꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯄꯜ ꯑꯣꯏꯅ ꯂꯩꯔꯒ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯕ ꯊꯧꯅꯥ ꯑꯃ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯍꯣꯠꯅꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯠ ꯑꯣꯟꯂꯤ ꯏꯟꯃꯦꯠ ꯈꯛ ꯅꯠꯇꯅ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯄꯨꯟꯁꯤꯁꯤꯗ ꯅꯠꯇ꯭ꯔꯥ ꯈꯔꯗꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯇꯝꯗꯨꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯃꯒꯗꯤ ꯀꯣ ꯌꯨꯝꯗ ꯂꯩꯔꯝꯃꯒꯗꯤ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯈꯜꯂꯒ ꯂꯥꯛꯄ ꯊꯕꯛꯇꯨ ꯁꯤꯗ ꯁꯨꯝ ꯄꯥꯡꯊꯣꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯍꯧꯗꯣꯛꯅꯕ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗꯤ ꯄꯣꯛꯄꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯍꯧꯕꯤꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯡꯗꯣꯛꯄ ꯉꯝꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯤ ꯊꯥ 2ꯕꯨꯗꯤ ꯁꯨꯖꯜꯂꯛꯑꯦ ꯊꯥ 2 ꯁꯨꯖꯜꯂꯛꯄꯁꯦ ꯃꯌꯥꯝꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯣꯠꯇꯨꯗꯤ ꯕ꯭ꯔꯦꯛꯑꯞꯇꯤ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯈꯔꯕꯨꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯒꯤ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯃꯦꯅꯦꯖ ꯇꯧꯔꯤꯕ ꯁꯤꯒꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯦꯝꯃꯦ ꯂꯦꯝꯃꯒ ꯁꯤꯟꯗꯣꯛꯄꯒꯤ ꯑꯣꯏꯅꯗꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯦꯄꯤꯇꯦꯜꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯁꯣꯔꯇꯦꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯛꯇꯤ ꯑꯩꯅ ꯉꯝꯗꯦ ꯂꯥꯛꯏꯁꯦ ꯅꯣꯡꯃꯗ 3,000 ꯌꯣꯟꯕꯁꯤꯅ ꯆꯥꯡꯆꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ 4,000 ꯅꯣꯡꯃꯗꯀꯣ ꯑꯗꯒꯤꯗꯤ 5,000 ꯌꯣꯟꯕꯁꯨ ꯌꯥꯎꯋꯤ ꯆꯥꯡꯆꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯗꯥꯎ ꯌꯥꯔꯒꯅ 3,000 ꯄꯥꯔꯒꯁꯨ ꯅꯨꯃꯤꯠ 12ꯅꯤꯗꯗꯤ 30,000ꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯗꯒꯤ ꯈꯔ ꯋꯥꯈꯜ ꯑꯋꯥꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯈꯣꯡꯊꯥ ꯑꯃꯅꯦꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯒꯦ ꯈꯪꯕꯁꯦ ꯍꯣꯏ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯩꯁꯨ ꯍꯟꯖꯅꯤꯡꯉꯦ ꯁꯔꯀꯥꯔꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯏꯔꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯆꯥꯏꯅꯕꯤꯔꯒ ꯑꯃꯒꯤ ꯋꯥꯔꯤꯁꯦ ꯂꯩꯔꯤꯕ NGO ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯜꯁꯤꯡꯁꯦ ꯄꯨꯔꯛꯄ ꯑꯗꯨꯃ ꯑꯩ ꯄꯥꯝꯖꯩ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟ ꯇꯥꯏꯃꯤꯡꯗ ꯍꯥꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯌꯨꯝꯗ ꯂꯩꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯜꯂꯩꯕꯤ ꯃꯉꯥꯜꯂꯩꯕꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯃꯉꯥꯜꯂꯩꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯅꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯣ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯕꯛ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯄꯤꯕꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯄꯤꯔꯤꯕ ꯀꯣ ꯊꯧꯅꯥꯁꯦ ꯃꯁꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ
ꯌꯨꯝꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯁꯥ ꯋꯥꯈꯜꯗ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯗꯗꯥꯅ ꯋꯥꯈꯜꯁꯤ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯀꯅꯥꯅ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯦ ꯁꯤ ꯋꯥꯈꯜꯁꯦ ꯄꯨꯊꯣꯛꯄꯁꯦ ꯑꯩꯒꯤ ꯗꯥꯅꯁꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯅꯔꯒ ꯑꯍꯥꯟꯕꯗ ꯁꯨꯛꯅꯨꯗ ꯁꯦꯝꯁꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯃꯦ ꯑꯗꯨꯒ ꯂꯥꯟ ꯂꯥꯛꯈꯤꯕꯗꯒꯤ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤना ꯄꯩꯁꯥꯁꯨ ꯑꯝꯇ ꯍꯥꯏꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯗꯤ ꯍꯦꯟꯅ ꯇꯧꯒꯦꯅ ꯈꯟꯕꯤꯕ ꯀꯩ ꯂꯩꯕꯤꯒꯦ ꯍꯣꯏ ꯈꯟꯕꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅꯗꯤ ꯉꯝꯗꯦꯕ ꯄ꯭ꯂꯥꯟꯗꯤ ꯁꯤꯕꯨꯛ ꯇꯧꯒꯦꯅ ꯈꯟꯕꯤꯕ ꯄ꯭ꯂꯥꯟꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯍꯣꯏ ꯈꯟꯕꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯖꯕ ꯉꯝꯃꯛ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯇꯦꯜꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯡꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯒꯤ ꯊꯥꯛ ꯐꯥꯎꯗꯤ ꯁꯨꯝ ꯇꯧꯒꯦꯅ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯨ ꯁꯨꯝ ꯇꯧꯖꯔꯒꯦꯅ ꯈꯟꯖꯩ ꯉꯝꯕꯁꯨꯃ ꯑꯣꯏꯕꯤꯌꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯥꯅꯗꯤ ꯀꯔꯤ ꯊꯣꯡ ꯊꯥꯛꯄ ꯀꯔꯤ ꯍꯧꯕꯤꯕ ꯂꯩꯕꯤꯒꯦ ꯏꯁꯥꯅꯁꯦ ꯑꯗꯨꯝ ꯍꯩꯕꯗꯤ ꯂꯣꯏꯅ ꯍꯩꯌꯦ ꯆꯧꯃꯤꯟ ꯍꯧꯕ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯃꯦꯀ꯭ꯔꯣꯅꯤꯒꯨꯝꯕ ꯑꯗꯨꯝ ꯍꯧꯕꯗꯤ ꯑꯗꯨꯝ ꯁꯦꯝꯕꯗꯤ ꯑꯗꯨꯝ ꯍꯩꯌꯦ ꯑꯗꯨꯗ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯩꯇꯕ ꯃꯇꯝ ꯍꯥꯏꯁꯦ ꯀꯥꯏꯗ ꯆꯠꯄ ꯃꯇꯝ ꯂꯩꯒꯦ ꯍꯥꯏꯗꯤ ꯃꯥꯅ ꯗꯥꯅ ꯃꯥꯔꯀꯦꯇꯤꯡꯒꯨꯝꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯨꯝꯕꯗ ꯆꯧ ꯆꯥꯕꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯃꯣꯏꯒꯨꯝꯕ ꯁꯨꯝ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯁꯦꯝꯃꯦꯅ ꯂꯩꯇꯕ ꯏꯁꯥꯒꯤ ꯄꯥꯝꯗꯤ ꯀꯥꯏꯗꯅꯣ ꯏꯁꯥꯒꯤ ꯄꯥꯝꯁꯦ ꯆꯥꯏꯔꯦꯜ ꯈꯨꯅꯧ ꯆꯥꯏꯔꯦꯜ ꯀꯣ ꯆꯥꯏꯔꯦꯜ ꯈꯨꯅꯧꯗꯀꯣ ꯍꯣꯏ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯀꯌꯥꯗꯅꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 19ꯗ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯃꯦꯒꯤ ꯇꯥꯡ ꯀꯌꯥꯗꯅꯣ ꯃꯇꯝꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯛꯑꯒ ꯃꯦꯒꯤ ꯇꯥꯡ 20ꯒ 8ꯇꯒꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯂꯨꯍꯣꯡꯕꯗ ꯌꯥꯎꯕꯤꯔꯛꯄ ꯄꯣꯠꯆꯩ ꯃꯈꯩꯗꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯂꯧꯍꯧꯕ ꯅꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯏꯁꯥꯗ ꯌꯥꯎꯔꯛꯄ ꯏꯁꯥꯗ ꯏꯜꯂꯛꯄ ꯐꯤ ꯑꯃ ꯐꯅꯦꯛ ꯑꯃ ꯐꯨꯔꯤꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗꯒꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕ ꯉꯝꯕꯁꯨ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯉꯥꯜꯂꯩꯕꯤꯗ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯣ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯁ꯭ꯋꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯑꯁꯤꯗꯤ ꯏꯁꯥꯗ ꯊꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯦ ꯍꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯏꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯈꯔ ꯑꯩꯈꯣꯏ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄꯒꯤ ꯁꯨꯃꯥꯏꯅ 3 ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯑꯗꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯏꯟꯇꯔꯦꯁ ꯍꯨꯟꯅꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯄ꯭ꯔꯣꯐꯤꯠꯃꯛꯇꯤ ꯂꯥꯛꯇꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯊꯥꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯍꯨꯟꯕꯅꯦꯕꯀꯣ ꯍꯣꯏ ꯍꯨꯜꯂꯦ ꯊꯥꯒꯤ 3,400 ꯑꯃ ꯍꯨꯜꯂꯦ ꯑꯗꯨꯒ ꯇꯔꯨꯛꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯑꯗꯨꯝ 15 ꯍꯦꯟꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯂꯦꯝꯕ ꯍꯥꯏꯅ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯈꯔ ꯊꯝꯖꯤꯟꯕ ꯇꯨꯡꯁꯤꯟꯖꯕ ꯉꯝꯖꯕꯁꯤ ꯀꯌꯥꯃꯨꯛꯇꯤ ꯉꯝꯕꯤꯔꯒꯦ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤꯅ ꯁꯤꯒꯤ ꯀꯔꯕꯥꯔꯁꯦ ꯌꯨꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯅꯣꯡꯃꯒꯤ 500 ꯂꯦꯝꯕ 1000 ꯂꯦꯝꯕ ꯑꯁꯨꯝ ꯌꯥꯎꯔꯛꯄꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯚꯤꯡ ꯇꯧꯖꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗꯒꯤꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇ ꯂꯧꯁꯜꯂꯨꯕꯅꯤꯅ ꯁꯤꯁꯨ ꯁꯤꯡꯗꯣꯛꯄ ꯊꯨꯅ ꯁꯤꯡꯗ꯭ꯔꯒꯗꯤ ꯃꯤꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕꯅꯤ나 ꯈꯔ 100 ꯆꯅꯤ ꯑꯃ ꯁꯨꯝ ꯈꯔ ꯇꯨꯡꯁꯤꯟꯖꯒꯦꯅ ꯑꯗꯨꯝ ꯈꯟꯖꯩ ꯍꯧꯖꯤꯛꯁꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯇꯩ ꯏꯅꯥꯎꯒ ꯑꯇꯩ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯂꯩꯕ ꯈꯣꯠꯄ ꯌꯥꯎꯕ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯑꯩꯒꯤ ꯃꯃꯥꯗꯤ ꯂꯩꯌꯦ ꯗꯗꯥꯒꯤ ꯃꯃꯥ ꯗꯗꯥꯏ ꯃꯃꯥꯒ ꯀꯣ ꯏꯅꯦꯝꯕꯣꯛꯀ ꯅꯠꯇ꯭ꯔꯥ ꯕꯕꯥꯗꯤ ꯂꯩꯇ꯭ꯔꯦꯕ ꯕꯕꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯏꯅꯥꯎꯅꯨꯄꯤꯁꯨ ꯂꯣꯏ ꯂꯩ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯊꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯀꯔꯕꯥꯔ ꯑꯃ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯃꯤꯟꯅꯕꯁꯦ ꯁꯤ ꯑꯩꯈꯣই ꯂꯩꯕꯤꯔꯤꯕ ꯏꯟꯃꯦꯠ ꯃꯌꯥꯝꯅꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯁꯤꯃꯈꯩꯗꯤ ꯀꯥꯟꯅꯕ ꯐꯪꯉꯦ ꯃꯌꯥꯝꯁꯨ ꯇꯧꯕꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯕ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯊꯝꯕꯤꯌꯣꯅꯦ ꯊꯝꯖꯅꯤꯡꯉꯦ ꯍꯣꯏ ꯑꯌꯥꯝꯕ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣ ꯁꯤꯗ ꯖꯒꯥ ꯈꯔꯗ ꯂꯩꯔꯤꯕ ꯁꯣꯝ ꯁꯥꯏꯠꯇꯒꯤꯁꯦ ꯁꯤꯗꯒꯤꯁꯦ ꯗꯨꯀꯥꯟ ꯄꯔꯦꯡ ꯁꯥꯔꯛꯀꯅꯦꯅ ꯗꯤꯁꯤꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ
ꯁꯤꯗꯀꯣ ꯆꯠꯆꯔꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯈꯔ ꯂꯩꯔꯗꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯦ ꯁꯨꯕꯝ ꯅꯣꯝꯕꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯐꯪꯖꯕ ꯇꯥꯔꯗꯤ ꯃꯈꯣꯏꯒꯤ ꯏꯟꯀꯝꯁꯨ ꯑꯗꯨꯝ ꯈꯔ ꯑꯣꯏꯔꯁꯨ ꯂꯥꯛꯄ ꯉꯝꯖꯒꯅꯤ ꯄꯩꯁꯥ ꯌꯥꯎꯗꯅꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯁꯤꯟꯕꯤꯔꯛꯅꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯅꯕꯨꯗꯤ ꯄꯩꯁꯥ ꯃꯌꯥꯝꯗꯒꯤ ꯄꯨꯕꯤꯔꯒ ꯀꯣ ꯉꯝꯅꯕ ꯍꯣꯠꯅꯕꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯔꯕꯥꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯂꯥꯛꯄꯤꯕ ꯀꯅꯥ ꯌꯥꯎꯈꯤꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯇꯣꯞꯄꯗꯒꯤꯗꯤ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯐꯪꯈꯤꯗꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕꯤꯕꯁꯨ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯌꯥꯝꯗ ꯈꯔ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯝꯇ ꯂꯦꯞꯄꯤꯌꯨꯅꯦ ꯃꯌꯥꯝꯗ ꯈꯪꯅꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯄꯜ ꯐꯨꯗ ꯀꯣꯔꯅꯔꯁꯦ ꯁꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯄꯨꯊꯣꯛꯆꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯡꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯐꯝꯁꯤ ꯈꯤꯇꯪ ꯇꯥꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯕꯅꯦ ꯑꯗꯣ ꯁꯤ ꯊꯥ 2 ꯐꯥꯖꯤꯜꯂꯛꯑꯦ ꯊꯥ 2ꯒ ꯉꯁꯤ ꯅꯨꯃꯤꯠ ꯉꯁꯤ ꯊꯥ 2 ꯆꯞ ꯆꯥꯅ ꯐꯥꯔꯝꯕ ꯃꯥꯜꯂꯦ ꯁꯤꯐꯥꯎꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯒ ꯍꯧꯖꯤꯛ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯔꯥꯞ ꯑꯔꯥꯞꯇꯒꯤ ꯂꯥꯛꯄꯗꯤ ꯌꯥꯎꯔꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯦꯔꯦꯟꯖ ꯇꯧꯖꯔꯤꯕ ꯍꯥꯏꯗꯤ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯧꯖꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯦꯁ ꯇꯧꯕꯤꯔꯒ ꯃꯍꯥꯎ ꯑꯃꯇꯪ ꯌꯦꯡꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯇꯪꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯁꯨ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯦꯅꯥ ꯇꯥꯅ ꯌꯨꯝꯗ ꯐꯥꯎꯗ ꯂꯩꯕ ꯐꯪꯗꯅ ꯆꯦꯜꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯅ ꯀꯣ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯣꯠꯅꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯂꯥꯛꯄꯁꯦ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯤꯔꯤ ꯀꯌꯥꯝ ꯀꯨꯏꯅꯕ ꯂꯩꯅꯤ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯊꯣꯛꯂꯛꯄ ꯄꯥꯎꯗꯝꯗꯣ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯎꯗꯝꯗꯣ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯁꯦꯡꯅ ꯊꯥꯖꯔꯨꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜꯗ ꯍꯣꯡꯉꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯤꯗ ꯂꯥꯛꯑꯦ ꯂꯥꯛꯏꯁꯤꯡꯁꯦ ꯏꯟꯃꯦꯠꯁꯤꯡꯁꯤꯁꯨ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯝꯖ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯎꯕꯗ ꯊꯥꯖꯔꯨꯗꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯎꯕꯗ ꯌꯥꯝꯅꯗꯤ ꯍꯔꯥꯎꯋꯦ ꯌꯥꯝꯅꯗꯤ ꯄꯦꯟꯖꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯀꯥꯎꯋꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣई ꯃꯐꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯁꯨ ꯄꯥꯝꯖꯗꯦ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯀꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯁꯤꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯈꯤꯕꯗꯒꯤ ꯑꯇꯣꯞꯄꯗ ꯂꯩꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯁꯤꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯨꯝꯅꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯅꯤꯖꯗꯦ ꯍꯣꯏ ꯁꯔꯀꯥꯔꯅ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯝꯖꯗꯦ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯕ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯥꯝꯖꯩꯌꯦ ꯍꯧꯖꯤꯛꯁꯦ
ꯏꯆꯥꯁꯤ ꯂꯨꯍꯣꯡꯉꯒ ꯂꯥꯛꯑꯦ ꯇꯧꯔꯒ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯈꯔ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯒ ꯍꯥꯏꯗꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯖꯩ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤꯅꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯈ꯭ꯔꯦ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯈꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅꯁꯨ ꯁꯤꯒꯤꯁꯤꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯧꯕ ꯄꯨꯟꯁꯤꯁꯤꯗꯩꯁꯤꯗ ꯁꯤꯗ ꯂꯥꯛꯑꯦ ꯁꯤꯗ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤक ꯂꯩꯃꯤꯟꯅꯔꯦ ꯊꯕꯛ ꯇꯧꯔꯅꯤ ꯅꯣꯡꯉꯥꯜꯂꯅꯤ ꯁꯦꯄꯔꯦꯠ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯁꯦꯄꯔꯦꯠ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯅꯤ ꯑꯗꯨ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯔ ꯆꯪꯈ꯭ꯔꯅꯤ ꯃꯥꯒꯤ ꯑꯗꯒꯤꯗꯤ ꯇꯔꯥ ꯇꯥꯔꯒꯅ ꯅꯨꯄꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯟꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯖꯔꯝꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯌꯥꯝ ꯇꯥꯅ ꯂꯩꯒꯗꯧꯕ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯁꯦ ꯑꯗꯣ ꯂꯥꯟꯊꯦꯡꯅꯔꯕꯅꯤꯅ ꯏꯔꯥꯡꯁꯦ ꯂꯩꯕꯅꯤꯅ ꯋꯥꯅ ꯂꯦꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯇꯧꯔ ꯂꯩꯌꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯝꯖꯅꯤꯡꯉꯤꯁꯦ ꯗꯣ ꯌꯦꯡꯕꯤꯌꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯕꯟꯒ ꯈꯥꯡꯉꯕꯣꯛꯀ ꯂꯣꯟꯅꯕ ꯃꯐꯝꯁꯤꯗ ꯈꯥꯡꯉꯕꯣꯛꯀꯤ ꯔꯥꯏꯁ ꯔꯤꯁꯔꯁ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯈꯥꯡꯉꯕꯣꯛ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯁꯤꯗ ꯏꯟꯃꯦꯠꯁꯤꯅ ꯃꯥꯒꯤ ꯀꯣꯐꯜ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯃꯩ ꯊꯥꯗꯣꯛꯄꯤꯗꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯑꯀꯥꯟꯗ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯣꯐꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯗꯨꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒ ꯀꯣꯐꯜ ꯐꯨꯗ ꯀꯣꯔꯅꯔ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯍꯥꯡꯗꯣꯛꯄꯤꯔꯒ ꯂꯩꯔꯤꯁꯦ ꯑꯩ ꯃꯌꯥꯝ ꯀꯗꯥꯏꯗ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯕꯟꯒ ꯈꯥꯡꯉꯕꯣꯛꯀ ꯂꯣꯟꯅꯕ ꯃꯐꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯥꯡꯕꯟ ARB ꯂꯩꯔꯦ ꯋꯥꯡꯕꯟ ARB ꯄꯣꯁꯇꯨ ꯂꯩꯔꯦ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯁꯤꯒꯤ ꯒꯦꯠ ꯍꯦꯛ ꯃꯃꯥꯡꯗꯅꯦ ꯍꯥꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯐꯜ ꯐꯨꯗ ꯀꯣꯔꯅꯔꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯐꯜ ꯐꯨꯗ ꯀꯣꯔꯅꯔꯅ ꯍꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯤꯕ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯗꯨꯅ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯇꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯇꯟꯖꯥ ꯂꯧꯔꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯝꯁꯨ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯔꯤꯂꯤꯐ ꯁꯦꯟꯇꯔꯒꯤ ꯍꯦꯛ ꯒꯦꯠ ꯃꯃꯥꯡꯁꯤꯗ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯐꯜ ꯐꯨꯗ ꯀꯣꯔꯅꯔꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯣꯏꯁꯨ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯪ ꯍꯥꯞꯄꯗꯤ ꯐꯗꯧꯅꯤ ओके से लेरे फोन नंबर से पेटीएम से लेरे मुतुम प्रियो को 9615072535 हाइबसिदा तुम कोई की मफम खंगबिनिंग में लेरगा सोसिदा कॉल दो बिरो दुगा एक सोरो मक्तदा सोरो मताइसी मक्तदा सुमाइना कोई की फुड कॉर्नर से हांगा लेबिनी मयाम कोई की अतोपदा जो महौ के अम खंगबिरमनी मफम सिदे कोई की कपल फुड कॉर्नर से ना याम वाना होनबिरी बसे कोई इनमेट अमद मतेंग पांगमनी खंबिरगा मयाम लापिदुना सिदे महौ मतंग नो मतंग ओरसु महौ तंगबिरु हाबसे ngasi की वीडियो से तंजा लौजरगा मयाम न थमजे अखोय अमन अमगी मतेंग पांगनबगी वाखल से लेप लेदना तो मखोय होनमिनसी चैनल सिना लानसिगम मरि लेनन लानसिदा अवाब नंगनब क्या मफम चतुना अवाब मतेंग पांगखिबा अदुत नतना अदुगी मनुंग जन ngasi सो सुमाइना कोफल फुड कॉर्नर से होनबिरिबसिदा आई मयाम द खरा उथोक चनिंगदुना मखोयनि होनरिबसे अंगम खितंग आई मतेंग पांगजबोइना मफम से लाक्सबनी मयाम सोयदनमगी सरुक सिदा महौ कितंग टेस्ट तौब लाक्पियो दुगा इनमेसिंग की मतेंग पांगबोइना हाइबो कपल अनिसिना वाना होनबिरिबसे अखोय मतेंग पांगबोइना अमुतंग महौ तंग लाक्पियो हाइबसे गसिगी तंजा से लौजरग थमजरी पुनमको अमुकसना थागसरी।